Hello. Masi aigi iyamba gumlaba dazuni nungaitaba paw ama tai. Dazuni nang hairambada aingondda akoina paidoise Shangbanaba Atiyada nate makhal-makhaltagi matuna thallaba Atiyada paiduni hairamigo dadune. Aduda nangna taibomcha taherojit muhiloina punna pahiminaraga taibomcha taherojit noi loina chatkre ngasina nangna chatkre aikoi machu makhal-makhaltagi Atiyada pahiminaramaga noi chalise kadai ai punsidi hada uri napangbi namana kawi tadabi napana kawi kundabi ya hoi ya hoi yare aina koi Atiyada amu hanna pairoi adugumba machu makhal tana thalamaga kona yamna waba amangba nong thallaga leiba Atiyada ai pairoi ai ngawbabusu pairoi ai nagide ai rehabta layuni ngawbabusu pugani ai nawai lambida lereko nang lawla ꯑꯩꯒꯤꯅꯦ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯃꯥꯡꯈ꯭ꯔ ꯃꯇꯨꯡꯗꯅꯦ ꯀꯔꯤ ꯂꯩꯔꯤꯒꯦ ꯍꯥꯏꯅ ꯇꯨꯡ ꯍꯟꯗꯅ ꯌꯦꯡꯕꯗ ꯑꯩ ꯏꯊꯟꯇ ꯉꯥꯏ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯐꯥꯎꯕ ꯑꯩ ꯏꯁꯥꯅ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯜꯂꯒ ꯀꯟꯗ꯭ꯔꯒꯗꯤ ꯀꯅꯥꯅ ꯀꯟꯕ ꯅꯨꯡꯉꯥꯏꯒꯅꯤ ꯑꯩꯅ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗ ꯏꯁꯥꯅ ꯌꯥꯅ ꯂꯥꯛꯈꯤꯕꯗꯣ ꯑꯗꯨꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯀꯌꯥꯔꯛ ꯍꯟꯅ ꯆꯪꯉꯛꯈꯤ ꯀꯌꯥꯔꯛ ꯍꯟꯅ ꯆꯦꯟꯊꯣꯛꯏ ꯑꯗꯨ ꯍꯥꯏꯅꯕ ꯂꯩꯗꯅ ꯃꯃꯥꯡꯗ ꯁꯣꯏꯈꯤ ꯇꯥꯔꯒꯁꯨ ꯄꯣꯂꯣꯏꯗ ꯐꯖꯍꯜꯂꯣꯗꯅ ꯅꯪꯅ ꯃꯇꯤꯛ ꯆꯥꯔꯕ ꯅꯪꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯒꯤ ꯐꯔꯛꯑꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯈꯨꯗꯝ ꯑꯣꯏꯅ ꯄꯤꯔꯒ ꯅꯪꯒꯤ ꯇꯨꯡ ꯏꯟꯅꯅꯕ ꯃꯤ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯒ ꯀꯥꯎꯔꯣꯏꯗꯕ ꯑꯃ ꯄꯥꯏꯒꯦ ꯍꯥꯏꯅ ꯄꯥꯏ ꯇꯥꯔꯒꯗꯤ ꯑꯇꯤꯌꯥ ꯈꯦꯠꯅ ꯋꯥꯡꯅ ꯄꯥꯏꯒꯗꯕꯅꯦꯕ ꯀꯔꯝꯕ ꯑꯇꯤꯌꯥꯗ ꯄꯥꯏꯔꯣꯏꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯅꯪ ꯅꯁꯥꯅ ꯈꯟꯗꯣꯛꯆꯒꯗꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯋꯥꯈꯜ ꯆꯣꯏꯗꯅ ꯃꯤꯇ꯭ꯔꯪꯒꯤ ꯃꯆꯨ ꯀꯌꯥꯅ ꯊꯜꯂꯕ ꯑꯇꯤꯌꯥꯗ ꯄꯥꯏꯔꯨꯔꯦꯅ ꯈꯜꯂꯁꯦꯕ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯁꯪꯕꯥꯅꯕ ꯑꯇꯤꯌꯥꯗ ꯇꯤꯟꯕ ꯉꯝꯒꯗꯕ ꯑꯗꯨꯒ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯁꯦ ꯑꯃ ꯍꯤꯡꯕ ꯉꯝꯒꯗꯕ ꯑꯗꯣ ꯑꯩꯅ ꯊꯥꯖꯩ ꯅꯪ ꯉꯝꯒꯅꯤ ꯅꯣꯡꯌꯥꯏ ꯅꯪ ꯉꯝꯒꯗ꯭ꯔꯥ ꯉꯝꯅꯤꯀꯣ ꯚꯦꯔꯤ ꯒꯨꯗ ꯑꯗꯨꯃꯛꯅꯦ ꯑꯩ ꯅꯉꯣꯟꯗꯩ ꯄꯥꯝꯕ ꯉꯁꯤꯒꯤ ꯁꯦꯁꯟ ꯂꯣꯏꯁꯤꯜꯂꯁꯦ ꯃꯟꯗꯦꯒꯤ 4 PM ꯗꯅꯦ ꯑꯃꯨꯛ ꯍꯧꯁꯤꯀꯣ